ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯍꯨꯏꯖꯨꯃꯥꯟꯒ ꯋꯥꯁꯤꯐꯥꯏꯒ ꯐꯥꯎꯅꯕ ꯊꯣꯡꯗꯨꯅꯦꯕ ꯍꯥꯏꯗꯤ ꯍꯟꯗꯛ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯁꯤ ꯊꯣꯡꯁꯦ ꯁꯥꯕ ꯀꯨꯏꯔꯝꯈꯤꯔꯣꯏꯅ ꯌꯥꯝꯅꯁꯨ ꯊꯥ 3-4 ꯃꯉꯥꯏꯔꯦꯕꯀꯣ ꯀꯩꯅꯣꯗꯤ ꯊꯣꯡꯗꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯝ ꯀꯣ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯍꯧꯔꯛꯄꯗꯁꯨ ꯑꯗꯨꯝ ꯎꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯁꯤꯅꯤꯗ ꯂꯨꯍꯣꯡꯕꯗꯒꯤ ꯍꯥꯏꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯥ ꯃꯔꯤ ꯐꯥꯔꯛꯇꯣꯔꯦꯀꯣ ꯂꯨꯍꯣꯡꯕꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯀꯣꯏꯊꯣꯛꯄꯁꯦ ꯄꯨꯊꯣꯛꯇ꯭ꯔꯤꯑꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯕ ꯄꯔꯁꯣꯅꯦꯜ ꯊꯕꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯣꯏꯕ ꯑꯁꯤ ꯊꯣꯡꯁꯤꯗ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯦꯕ ꯈꯪꯉꯣꯀꯣ ꯏꯅꯥꯎꯄꯥ ꯑꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄꯅꯦ ꯒꯥꯔꯤ ꯃꯆꯥꯗꯀꯣ ꯅꯪꯁꯜꯂꯒ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯃꯥꯗꯤ ꯁꯤꯗ ꯃꯤ ꯑꯃ ꯂꯧꯕ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯆꯥ ꯑꯊꯛ ꯈꯔ ꯇꯧꯔꯒ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯐꯖꯕꯁꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯎꯕ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅꯀꯣ ꯁꯪ ꯃꯃꯥꯟꯁꯦ ꯌꯦꯡꯉꯒ ꯋꯥꯈꯜ ꯉꯥꯛꯇꯣꯏꯁꯨ ꯄꯣꯊꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯥꯏ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯀꯣ ꯀꯥꯏꯗ ꯆꯥꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯁꯤ ꯃꯈꯥꯁꯤ ꯀꯃꯥꯏꯅ ꯆꯥꯗꯣꯔꯤꯒꯦ ꯏꯁꯤꯡ ꯃꯄꯥꯟꯁꯤꯗ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯉꯥꯖꯥꯎ ꯑꯃ ꯊꯣꯛꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧ ꯑꯩ ꯐꯣꯟꯗꯣ ꯇꯥꯈꯤꯅꯤ ꯅꯍꯥꯟ ꯑꯩ ꯂꯥꯛꯄꯩꯗꯣ ꯀꯩꯅꯣ ꯇꯧꯗꯅꯦꯕ ꯏꯁꯤꯡ ꯑꯝꯇ ꯂꯩꯔꯝꯗꯕꯅꯤ ꯅꯍꯥꯟ ꯅꯣꯡ ꯇꯥ ꯑꯗꯣ ꯍꯣꯏ ꯑꯗꯨꯅꯤꯅꯦ ꯍꯥꯏꯅꯤꯡꯉꯤꯁꯤ ꯅꯍꯥꯟ ꯅꯣꯡ ꯇꯥꯕꯗꯒꯤ ꯃꯥꯜꯂꯦ ꯏꯁꯤꯡ ꯌꯥꯝ ꯄꯩ ꯂꯩꯔꯝ ꯐꯖꯕ ꯑꯅꯤꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯑꯅꯤꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯑꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯔꯥꯌꯟ ꯑꯁꯤ ꯅꯪꯒꯤꯗꯤ ꯌꯦꯡꯉꯣ ꯉꯁꯥꯏ ꯈꯨꯜꯂꯛꯄꯅꯤꯅ ꯌꯦꯡꯉꯣ ꯁꯥꯔ ꯅꯠꯇꯦꯅ ꯈꯪꯅꯕ ꯃꯤ ꯑꯃꯇ ꯉꯥꯏꯔꯅꯤ ꯅꯈꯨꯟꯅꯤꯅ ꯌꯦꯡꯉꯣꯗꯣ ꯑꯁꯤꯁꯦ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯑꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝ ꯈꯪꯉꯤꯕ ꯑꯣꯏꯔꯦ ꯅꯪ ꯏꯔꯣꯏꯕ ꯍꯩꯕ꯭ꯔꯣ ꯑꯩ ꯐꯥꯎ ꯍꯩꯇ꯭ꯔꯀꯥꯟꯗ ꯅꯨꯄꯥꯈꯩꯁꯦ ꯀꯩꯗꯧꯔꯤꯖꯥ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯖꯨꯃꯥꯟ ꯀꯣ ꯋꯥꯁꯤꯐꯥꯏ ꯑꯗꯨꯒ ꯇꯣꯕꯨꯜ ꯉꯁꯥꯏ ꯑꯅꯛꯄ ꯍꯥꯏꯗꯤ ꯈꯨꯟꯁꯤꯡꯁꯤꯒꯤ ꯐꯖꯕ ꯑꯃ ꯃꯣꯏꯗꯤꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯀꯩꯅꯣ ꯑꯣꯏꯌꯦꯕꯀꯣ ꯃꯤ ꯉꯥꯛꯇ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯔꯝ ꯑꯗꯨꯅ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯏꯪꯈꯣꯜ ꯀꯩꯀꯥ ꯃꯣꯏ ꯂꯩꯗꯅꯀꯣ ꯂꯧꯒꯤ ꯃꯇꯝꯗꯅ ꯂꯧ ꯇꯧꯔꯦ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯃꯣꯏꯁꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯝ ꯊꯥ ꯃꯥꯜꯂꯦꯕꯀꯣ ꯑꯩ ꯃꯇꯥꯡꯁꯦ ꯂꯧꯖꯔꯒꯅꯦ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯀꯌꯥꯝ ꯐꯖꯩ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ ꯆꯣꯡꯊꯔꯣꯏꯕꯤ ꯇꯧꯕ ꯇꯧꯔꯣ ꯌꯦꯡꯉ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯕꯤ ꯎꯠꯆꯔꯛꯀꯦ ꯀꯣ ꯁ꯭ꯋꯥꯏꯗꯅ ꯃꯇꯣꯟ ꯐꯥꯎꯕ ꯂꯩꯌꯦꯕꯀꯣ ꯅꯨꯡꯁꯥ ꯃꯉꯥꯜꯁꯤꯅ ꯐꯖꯅꯁꯨ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯐꯣꯟ ꯀꯦꯃꯦꯔꯥꯅ ꯑꯣꯏꯕꯒꯤꯔꯥ ꯀꯩꯅꯣ ꯌꯥꯝ ꯁꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯐꯣꯟꯗ ꯌꯦꯡꯕꯗꯤ ꯌꯥꯝ ꯄꯤꯛꯄ ꯃꯥꯜꯂꯦꯕ ꯖꯒꯥꯁꯦ ꯈꯪꯕ꯭ꯔꯥꯀꯣ ꯑꯗꯣ ꯃꯥꯡꯗꯣꯏꯅꯣ ꯔꯤꯌꯦꯜꯗ ꯑꯗꯨꯝ ꯎꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯆꯥꯎ ꯐꯖꯔꯦ ꯀꯣꯕꯤꯒꯥꯁꯦ ꯌꯥꯝ ꯆꯥꯎꯗ꯭ꯔꯦ ꯐꯖꯗ꯭ꯔꯥ ꯆꯥꯕ ꯊꯥꯎꯗꯧ ꯃꯥꯟꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯍꯋꯥꯏ ꯀꯩꯀꯥ ꯌꯥꯝ ꯊꯥꯏ ꯍꯋꯥꯏ ꯃꯈꯜ ꯀꯣ ꯅꯥꯀꯟꯗꯁꯨ ꯌꯥꯝ ꯊꯥꯔꯤ ꯑꯦꯞꯇ ꯌꯦꯡꯒꯦꯕ ꯃꯈꯥ ꯆꯣꯡꯊꯔꯒ ꯇꯤꯟ ꯆꯥꯕꯁꯨ ꯌꯥꯎꯋꯦ ꯁꯤ ꯃꯍꯧꯁꯥꯅꯤꯗ ꯑꯗꯨ ꯃꯔꯛꯇ ꯐꯥꯎꯔꯝꯃꯦ ꯍꯥꯏꯗꯣ ꯀꯣ ꯌꯥꯝ ꯐꯖꯔꯦꯕꯨ ꯑꯗꯨꯝ ꯄꯥꯏꯔ ꯆꯥꯅꯤꯡꯉꯤꯅꯦꯕ ꯇꯧꯔꯤꯁꯦ ꯐꯖꯗ꯭ꯔꯥ ꯆꯣꯡꯁꯤꯜꯂꯒꯀꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯪꯕ꯭ꯔꯥꯀꯟꯅ ꯆꯦꯜꯂꯦꯗꯅ ꯆꯦꯜꯂꯒ ꯆꯣꯡꯊꯔꯒ ꯑꯗꯨꯝ ꯊꯨꯗꯦꯛꯑꯗꯤ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯕ ꯇꯧꯕ ꯊꯕꯛꯄꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯥꯔꯤꯕꯨ ꯋꯥꯅꯤꯗ ꯅꯪꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂ ꯆꯣꯡꯁꯤꯜꯂꯒꯀꯣ ꯁꯥꯏꯗ ꯇꯛꯀ ꯆꯣꯡꯁꯤꯜꯂꯒ ꯇꯥꯕꯗꯣ ꯃꯤꯔꯛꯇꯒ ꯆꯣꯡꯁꯤꯟꯅꯕꯗ ꯁꯤꯡꯒꯔꯁꯤꯡꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯀꯨꯀꯤꯜ ꯈꯣꯡꯉꯤꯅꯦ ꯃꯥꯏꯁꯨ ꯃꯇꯝ ꯌꯧꯔꯛꯑꯗꯤ ꯂꯥꯛꯇ꯭ꯔꯤ ꯆꯠꯂꯝꯃꯣꯏꯕ ꯅꯪꯅ ꯀꯥꯏꯗ ꯆꯠꯂꯣ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯆꯣꯡꯈꯠꯈ꯭ꯔꯒꯦ ꯑꯅꯤꯁꯦ ꯂꯥꯛꯏ ꯃꯁꯛꯄꯨꯗꯤ ꯐꯖꯅ ꯎꯠꯂꯔꯣꯏꯀꯣ ꯍꯥꯏ ꯉꯥꯏꯔꯦ ꯑꯅꯤꯁꯤ ꯆꯠꯈ꯭ꯔꯦ ꯊꯦꯡꯉꯦꯀꯣ ꯒꯥꯔꯤꯁꯤ ꯃꯇꯥꯏꯗ ꯏꯟꯁꯤꯜꯂꯣ ꯃꯈꯥ ꯆꯥꯔꯨꯔꯁꯦ ꯁꯤꯡꯖꯨ ꯂꯩꯔꯣ
우드 비어로 난기 에이 에이 야로 팅주 khá 레로 아저가 서포트 깨기는 khá 레로 가리도 타오지 레로거네 상대 낭나 그런다 레로 사이기 호텔 레로 있을 레로 하와이 마락다 손다 팅주 자르기도 오네요 세세세세 하와이 마켓 엔트리 아마 lao tụi ta cái heo này chứ bộ sang rồi mà này gì đấy cái heo này mà mình được hai rô tên là gì cá lên gì rồi ồ tâm phương Hawaii side view xin phải giống à 뚫을 세네. 아마 한다 아마 레이더도 손는 더. 아들이 손 끼니를 없는 애들아. 아시다 엄마네 호네 시리 정말 호. 아 칸칸 끼니기다. 시대도 뭔가. 잘 누름니. 잘 계시대. 잘 이리. 싱주세 권하도 만데다. 라오시다. 신 에코노미 해야 되나? 싱주가세 얌. 아이 저원 người nào đi. 아니 너 ai nàn hay này mà chim nó mà này gì hiền rồi xin lỗi cô bao nhiêu phải được không là cô nó thân mì lâu xí ta gì nè chị em bật tôi có bao cái bút ra rồi đi đi ma thôi cô lấy cái mà ra là thôi lâu xí ta dạ đấy lại cái thật được không dạ chào rồi chứ cái nào cái gì nọ sai lắm thầm sao sao đâu xin mờiไม่ใช่น้ำตุ่นอ่ะมาสิใกล้ไปนี่น้ำชิ้นน้ำปลาชาแล้วมาทำเล่นเลยไม่อุ่นเลยก็ตันไปก่อนตัวนี้ไม่ mà nó bị mai thằng gắt cô bà có sao mai sao em lên đi anh ăn rồi đi mà đi 아니 피니시 비도 남네 석신주다 라고도 아기 제가 돌아이시 좀 마타기 하와이 하우스 시대네 라이 어디 가만히 또 나가다 아까도마 나가와요 I'm going to show you how to climb the bridge go 가만히 라 공가도 나가게 보고 또 정하면 락 하도 오니 아 아이 bài này có hàng tính đuôi này wow chỉ thích cầm hai tuần này được đuôi này năng lẩu Ricky coi nó cha vào còn nó đẹp siang ngang thế nè rồi bắp cùn cha được gì lâu lạc liền cô ông hotel chắc là ông cha đã đấy anh thôi anh vào cô cái đâu nông khổ tục sao cô trên cái nó chỉ cần mình cái nó hay đấy sang qua mua vợ What? Bro, what are you talking about, man? Bro, mình sẽ có hay ta xem là ai khăng hàng được hàng một đi nữa tiệt cô ta xem khăng được với hàng vẫn mà sắp có đi khăng vào đó mà mình cái con nó khăng được đâu làm tại biếu chỉ phải ra đấy không đâu tại mà thắc tin phải ra mình chỉ để phàm mà cái sao chứ phàm mà gì cháu cổ rồi 인터넷 왜나 이미 이따 비우세다 미세스도 마우딩에 수고오더나 아도시나 때마요 누피시네 실레에 내데 누피시네 실레에 각 번호지 각래 뭐망지대요 비그래 나간지다 새 타이브라 쉐이브 금토래 못시 바이브시 야이 아무도 꿈뭐 이용기라 쪼르려 짜라시 뭐 폰문나 칸나래 아스 팅 그래 가지고 아시다 Nam Miss.